ngasi Abokki Phunga Wari hairiba YouTube channel asina akiba babna saduna izaba wari ama puduna laksari. Wari asigi mamingdi Fattraba Thawai Changlaba Laioiraba Khudop. Thoiba Thanil Lemba Makhoi Makhoigi Lekaigi Lampak Macha Aduda Yu Thaktuna Numidangi Pung Tara Phawba Amaga Wari Kaya Sanaduna Nisa Sanari Nisagi Mayaina Kankibana Amaga Marai Pungeta Yetnai Makhoi Yamna Luna Tinaba Amaga Su Mateng Pangnaba Maruk Ngaktani Makhoi Lampak aduda yugi nisa aduna mayumda hangani haiba phawba kawkhre. Asumna pung khara nisa ngauraga leiraba matung makhoi mayum tamna tapna haugatlaga laklami. Sum lakpada makhoigi leirak mapa yaunnarakli. Thoibaga thanilgati leirak pulammi mayumsu thangnana leirami. Lembagidi leirak pulamde. Maki mayumdi thoiba thanilgi mayumdo adudagi khara hena changjallaga leirami. Haujikti thoibaga thanilgado makhoigi leirakta leihore. Lembasu magi mayum tamna changlakami. Asum lakpana makhoigi thongal mapato yaudringaidani khongnang panbi achauba amasu hauri. Matamduda kanagumba migi saktam manba amana lemba tamna haifet chaptharaga khongnang panbi marum adudagi yenglakpabu lembana masen marang oina uraklami. Matamdudani lembana kana oijanoni haidana mamit ado noiraga amuk yengi. Matam adudadi karisu amuk uramde. Lemba yu ngawbuduna maram oiraga panguda urima lekhanduna mayum tamna amuk chatpa hawi. Makhoigi thongal yaurakpadani ngasai mana ukiba migi saktam manba ado mahakna amuk handuna yenglubada ngasaigi matau adugumna khongnang adugi marum adudagi lumduna amuk yengduna leirami. Lembana kanano haiduna mamit ado sangdoktuna amuka yenglami. Saktam ado khanghaudana mangki. Matam aduda lemba akiba ama phawraklami. Yam thuna mayum tamna changlaklami. Mana mayum tamna lakpa aduda makhoigi awang sangoi adugi kachin oirap kanagumba ama phamduna leiba ado uraklami. Lemba khonjel thokna khitang kalapna kanano uramba saktam ado amuk mangkhirami. Mamasu mabu ngaiduna imungda leirambani. Lembana kanna laukhiba ado tara male. Mamasu imungdagi chenthoraklami. Mamana ibungo kaidorage adu kanna lauridubo. Lembana mamada wari pumnamak tamlami. Mamana hera nangda hidak thaktuna laklaga panguda ubo oiramgani kanade matamje thenglabani. Aina kayarak hairiduni noigi yu thakpase thakanu haina. Yare imungda sango hairamlaga lembai mamado imungda sangkhirami. Asomdadi lemba mamana ngangiba singdo karisu thawoina tade. Mana ngasai ukiba ado leibra haina makhoigi awang thangba sangoi aduda kirup yengami. Adubu handakti mi manba saktam ado leiramdre. Haujikti lemba magi kada changduna pothakhre. Nongalamdagi pung 4 rom tarakpa adwaini. Lembagi thongnau adugi mapadagini. Kanagumba amana nason pikna kauraklami. Lemba mamit khangsingi. Lemba aduna thongnau aduda tapna yenglubadadi kanagumba mi amagi murti ama masen marang oina leptuna leiba ado uraklei. Lemba khitang kiba pakhatpa amadi phawraki. Lemba ado phamungdagi haugatuna tapna thongnau adu tamna changsilai. Tanja adumaktada matungdagi kanagumba ama magi lengjum tamna tap launa pairaki. Lemba khangpre khangduna khanglau lauraki. Tanja aduda mama ado mamit uirum tawduna machagi ka aduda chensilai. Lemba mamit khangsingai. Tauriba uriba khudima ado lembagi mamang oirami.
ꯂꯦꯝꯕ ꯄꯥꯈꯠꯄ ꯈꯔ ꯐꯔꯦ꯫ ꯃꯃꯪ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯂꯦꯝꯕꯅ ꯃꯃꯪꯗ ꯎꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯃꯃꯥꯗ ꯂꯤꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯇꯥꯕꯗ ꯃꯃꯥ ꯑꯗꯣ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯄꯥꯈꯠꯇꯅꯕ "ꯃꯀꯨ ꯃꯪꯅꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯃꯪꯉꯤꯗꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨ" ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕ ꯑꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯇꯨꯅ ꯃꯥꯡꯒꯣꯟꯗ ꯈꯕꯔ ꯄꯥꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯒ ꯊꯥꯅꯤꯜꯒꯁꯨ ꯃꯈꯣꯏꯔꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯊꯣꯏꯕꯅ "ꯂꯦꯝꯕ, ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯊꯕꯛ ꯐꯖꯕ ꯑꯃ ꯐꯪꯉꯦ" ꯍꯥꯏꯔꯝꯃꯤ꯫ ꯂꯦꯝꯕꯅ "ꯀꯔꯤ ꯊꯕꯛꯅꯣ?" "ꯊꯥꯅꯦꯜ, ꯍꯦꯔꯥ, ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯊꯕꯛ ꯐꯪꯉꯅꯤ." "ꯍꯦꯔꯥ, ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯈꯨꯔꯥꯆꯥꯎꯕ ꯍꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝ ꯁꯥꯕꯒꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯣ ꯍꯥꯏꯔꯛꯑꯦ, ꯑꯗꯨꯒꯤꯅꯤꯗ." ꯂꯦꯝꯕꯅ "ꯐꯔꯦꯅꯦ ꯑꯗꯨꯗꯤ, ꯍꯣꯔꯦꯟ ꯄꯨꯡ ꯀꯌꯥꯗ ꯆꯠꯇꯣꯏꯅꯣ ꯑꯗꯨꯗꯤ?" ꯊꯣꯏꯕꯅ "ꯄꯨꯡ 8:30 ꯑꯗꯥꯏꯗ ꯆꯠꯂꯁꯦ." ꯊꯣꯏꯕꯒ ꯊꯥꯅꯤꯜꯒꯗꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯂꯦꯝꯕ ꯃꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯒ ꯊꯣꯏꯕꯒ ꯊꯥꯅꯤꯜꯒ ꯃꯈꯣꯏ ꯑꯍꯨꯝ ꯊꯕꯛ ꯁꯨꯕꯒꯤ ꯃꯐꯝ ꯑꯗꯣ ꯇꯝꯅ ꯂꯥꯛꯏ꯫ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯣ ꯃꯈꯣꯏꯒꯤ ꯈꯨꯟꯒ ꯊꯪꯅꯅ ꯂꯩꯕ ꯈꯨꯜ ꯑꯗꯨꯗꯅꯤ꯫ ꯈꯨꯔꯥꯆꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥꯗꯣ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ꯫ ꯂꯦꯝꯕ ꯍꯣꯏꯅ ꯄꯩꯁꯥ ꯆꯤꯟꯕ ꯇꯟꯖꯥ ꯌꯧꯔꯛꯂꯕꯁꯨ ꯄꯩꯁꯥ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯑꯗꯨꯝ ꯇꯧꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯊꯣꯏꯕ, ꯊꯥꯅꯦꯜ, ꯂꯦꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯗꯣ ꯈꯔ ꯊꯦꯡꯅ ꯁꯨꯊꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯌꯨꯝ ꯍꯜꯂꯛꯄ ꯑꯗꯨꯗꯗꯤ ꯃꯝꯂꯕꯅꯤ꯫ ꯂꯝꯕꯤꯁꯨ ꯃꯩꯒ ꯀꯌꯥ ꯊꯥꯟꯗꯕꯒ ꯏꯃꯝ ꯃꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯈꯣꯡꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯀꯌꯥꯁꯨ ꯂꯥꯞꯄ ꯃꯐꯝ ꯑꯣꯏꯗꯕꯅꯤꯅ ꯀꯔꯤꯁꯨ ꯊꯧꯁꯥꯔꯝꯗꯦ꯫ ꯑꯌꯥꯝꯕ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯈꯣꯏ ꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯈꯨꯟ ꯑꯗꯣ ꯌꯧꯔꯝꯗꯥꯏꯗ ꯂꯩꯕ ꯂꯝꯂꯧ ꯃꯔꯤ ꯐꯥꯡꯕ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯝꯂꯧ ꯃꯔꯤ ꯐꯥꯡꯕ ꯑꯗꯨꯗꯒꯤ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯗ ꯏꯊꯥ ꯊꯥꯖꯗꯅ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯍꯪꯗꯣꯡ ꯆꯤꯈꯥꯏꯅꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ "ꯀꯗꯣꯝꯗꯅꯣꯅꯦ" ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨꯗꯤ ꯑꯁꯨꯝ ꯑꯁꯨꯝ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯝꯕꯗꯨꯗꯤ ꯉꯔꯥꯡ ꯇꯧꯈꯤꯕꯁꯤꯡꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯀꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯉꯥꯏꯍꯥꯛ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯣ ꯀꯔꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯈꯣꯜ ꯑꯗꯣ ꯆꯞ ꯂꯦꯞꯈꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯦꯝꯕꯅ "ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯐꯔꯔꯣꯏꯌꯦ, ꯊꯨꯅ ꯌꯨꯝꯗ ꯍꯜꯂꯁꯤ" ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯕ ꯍꯧꯔꯕ ꯃꯇꯨꯡꯗ ꯂꯦꯝꯕꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯅꯔꯛꯄꯩ ꯃꯇꯧꯒꯨꯝ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯦꯝꯕꯅ ꯃꯃꯥꯏ ꯑꯗꯣ ꯇꯞꯅ ꯂꯩꯊꯣꯛꯎꯕꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯕꯤ ꯃꯃꯥꯏ ꯑꯗꯣ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯩꯔꯕꯤ ꯑꯃ, ꯁꯛꯇꯝ ꯑꯃꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯂꯦꯝꯕ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯂꯦꯝꯕ ꯑꯗꯨꯅ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯒ ꯊꯥꯅꯤꯜꯒ ꯑꯗꯨꯅ "ꯀꯩꯗꯧꯔꯕꯅꯣ?" ꯍꯥꯏꯗꯨꯅ ꯂꯦꯝꯕ ꯑꯗꯨꯗ ꯌꯦꯡꯂꯨꯕꯅꯤ꯫ ꯂꯦꯝꯕ ꯑꯗꯨꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯎꯕ ꯐꯪꯂꯝꯗꯦ꯫ ꯂꯦꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯦꯝꯕ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯦꯝꯕꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯗ ꯂꯣꯏꯅ ꯇꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯀꯩꯁꯨ ꯊꯥꯖꯕꯤꯔꯝꯗꯦ꯫ "ꯍꯦꯔꯥ, ꯅꯪꯒꯤ ꯃꯤꯠꯇ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯗꯨꯅ ꯀꯟꯅ ꯅꯣꯛꯅꯕꯤꯔꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯃꯌꯨꯝ ꯇꯥꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯗꯤ ꯃꯈꯣꯏꯅ ꯊꯥꯖꯕꯤꯗꯕ ꯑꯗꯣ ꯊꯋꯥꯏ ꯀꯌꯥ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯊꯣꯏꯕꯒ ꯊꯥꯅꯤꯜꯒꯅ ꯂꯦꯝꯕꯕꯨ ꯃꯌꯨꯝ ꯇꯝꯅ ꯊꯤꯜꯂꯛꯑꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯦꯝꯕ, ꯊꯣꯏꯕ, ꯊꯥꯅꯦꯜ ꯃꯈꯣꯏ ꯑꯍꯨꯝ ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯉꯟꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯏ꯫ ꯊꯕꯛ ꯁꯨꯅ ꯁꯨꯅ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯦꯝꯕꯅ ꯃꯥꯅ ꯎꯈꯤꯕꯁꯤꯡꯗꯣ ꯇꯝꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯂꯦꯝꯕꯗꯤ ꯃꯍꯥꯛꯅ ꯎꯈꯤꯕ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛꯇꯤ ꯊꯋꯥꯏ ꯌꯥꯎꯅ ꯊꯕꯛꯇꯣ ꯁꯨꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯥꯗꯁꯨ ꯍꯩꯅꯗꯕ ꯑꯃꯒꯨꯝ ꯏꯇꯧ ꯇꯧꯏ꯫ ꯑꯗꯨ ꯎꯕꯗ ꯊꯥꯅꯤꯜꯅ "ꯚꯥꯏ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯉꯁꯤ ꯅꯁꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ?" ꯍꯪꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯅ "ꯀꯩꯁꯨ ꯇꯧꯗꯦꯗ" ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯊꯧꯗꯣ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯩ꯫ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯊꯣꯏꯕꯅ ꯑꯃꯨꯛ "ꯚꯥꯏ, ꯅꯪ ꯆꯨꯔꯨꯞꯀ ꯌꯥꯎꯔꯛꯄ꯭ꯔꯣ? ꯌꯥꯎꯔꯛꯑꯗꯤ ꯊꯛꯁꯤꯗꯅ." ꯃꯇꯥꯡ ꯑꯗꯨꯗ ꯂꯦꯝꯕꯅ ꯃꯥꯒꯤ ꯐꯤꯔꯤꯈꯥꯎꯗꯒꯤ ꯀꯣꯏꯃꯥ ꯃꯥꯔꯒ ꯆꯨꯔꯨꯞ ꯎꯄꯨ ꯑꯃ ꯂꯧꯊꯣꯔꯛꯏ꯫ ꯆꯨꯔꯨꯞ ꯑꯗꯣ ꯂꯧꯊꯣꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯃꯥꯏꯗꯨꯗ ꯇꯥꯔꯛꯏ꯫ ꯂꯦꯝꯕꯅ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯌꯥꯝꯅ ꯃꯜꯂꯕ ꯈꯨꯗꯣꯞ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯗꯤ ꯏꯉꯛ ꯉꯛꯇꯨꯅ "ꯀꯅꯥꯏ ꯈꯨꯗꯣꯞꯅꯣ ꯁꯤꯗꯤ?" ꯈꯨꯗꯣꯞ ꯑꯗꯣ ꯎꯕꯗ ꯊꯥꯅꯤꯜꯒ ꯊꯣꯏꯕꯒꯅ "ꯚꯥꯏ, ꯁꯤꯗꯤ ꯀꯅꯥꯏ ꯈꯨꯗꯣꯞꯅꯣ? ꯅꯣꯏ ꯏꯃꯥꯒꯤꯔꯥ?" ꯂꯦꯝꯕꯅ "ꯈꯪꯗꯦꯅꯦ, ꯀꯅꯥꯒꯤ ꯑꯣꯏꯔꯖꯥꯠꯅꯣ? ꯍꯣꯔꯦꯟ ꯏꯃꯥꯗ ꯍꯪꯂꯒꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤꯔꯈꯥꯎꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈꯤ꯫ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯑꯗꯣ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯜꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯏ꯫ ꯑꯗꯨꯕꯨ ꯉꯔꯥꯡꯒꯤ ꯃꯐꯝ ꯂꯝꯕꯤ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯑꯗꯣ ꯌꯧꯔꯛꯄꯗꯅꯤ ꯂꯦꯝꯕ ꯑꯗꯣ ꯃꯁꯥꯗ ꯌꯥꯝ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯩ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯂꯦꯝꯕ ꯑꯗꯣ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯈꯨꯗꯣꯞ ꯑꯗꯣ ꯃꯃꯥꯗ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯃꯃꯥꯅ ꯌꯥꯝꯅ ꯉꯛꯅ "ꯑꯦ, ꯀꯥꯏꯗꯩꯅꯣ ꯁꯤꯗꯤ?" ꯂꯦꯝꯕꯅ "ꯏꯃꯥꯏ ꯅꯠꯇꯕ꯭ꯔꯣ ꯁꯤ ꯈꯨꯗꯣꯞꯁꯤꯕꯣ?" ꯍꯥꯏꯅ ꯍꯪꯉꯛꯑꯝꯃꯤ꯫ ꯃꯃꯥꯅ "ꯏꯃꯥꯒꯤꯗꯤ ꯈꯨꯗꯣꯞꯀ ꯑꯝꯇ ꯂꯩꯇ꯭ꯔꯦꯗ. ꯅꯪꯅ ꯄꯨꯔꯛꯏꯕ ꯈꯨꯗꯣꯞꯁꯤꯗꯤ ꯌꯥꯝꯅ ꯃꯜꯂꯦꯗ. ꯃꯆꯨꯁꯤꯁꯨ ꯏꯀꯣꯛ ꯀꯣꯛꯑꯦꯅꯦ, ꯀꯣꯂꯤꯡꯁꯨ ꯀꯥꯔꯦ. ꯃꯁꯤ ꯁꯅꯥꯏ ꯈꯨꯗꯣꯞꯇꯤ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯣ ꯈꯨꯗꯣꯞ ꯑꯗꯨ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯦꯝꯕ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯄꯌꯥꯁꯤꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯃꯩꯁꯨ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯃꯩ ꯃꯨꯠꯄ ꯑꯗꯨꯗ ꯂꯦꯝꯕꯒꯤ ꯃꯃꯥꯅ ꯂꯦꯝꯕꯗ ꯂꯦꯝ ꯂꯧꯅꯕ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯅ ꯃꯥꯒꯤ ꯀꯥꯗ ꯂꯦꯝ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯃꯝꯕ ꯑꯗꯨꯗ ꯁꯨꯝ ꯁꯨꯝ ꯃꯥꯗꯨꯅ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯕꯗꯣ ꯑꯃꯝꯕ ꯑꯗꯨꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯂꯦꯝꯕ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯃꯤ ꯑꯗꯣ ꯏꯃꯨꯡꯂꯣꯝꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯑꯁꯨꯝ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯅ ꯃꯃꯤ ꯑꯗꯣ ꯇꯞꯅ ꯆꯦꯟꯁꯤꯟꯗꯨꯅ "ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯒꯦ ꯇꯧꯕꯅꯤ." ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯊꯣꯡ ꯑꯗꯣ ꯃꯄꯥꯟꯂꯣꯝꯗꯒꯤ ꯈꯪꯂꯣꯟ ꯂꯣꯟꯁꯤꯜꯂꯛꯏ꯫ ꯂꯦꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯣ ꯍꯥꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯍꯥꯡꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯡ ꯑꯗꯣ ꯃꯄꯥꯟꯂꯣꯝꯗꯒꯤ ꯑꯃꯨꯛ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯗꯤ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯞꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛꯂꯣꯝ ꯑꯗꯨꯋꯥꯏꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯈꯣꯡ ꯃꯥꯟꯕ ꯎꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯌꯦꯡꯕꯅꯤ ꯃꯁꯝ ꯃꯅꯥ ꯄꯪꯐꯥ ꯐꯥꯔꯕꯤ ꯅꯨꯄꯤ ꯑꯃ, ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯁꯨ ꯏ ꯇꯩꯕ ꯃꯥꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯃꯛꯇꯗ ꯂꯦꯝꯕꯗꯣ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯃꯩꯗꯨꯁꯨ ꯑꯃꯨꯛ ꯂꯥꯛꯏ꯫ ꯂꯦꯝꯕꯩ ꯃꯃꯥꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯃꯥꯅ ꯂꯦꯝꯕ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯂꯦꯝꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤꯗꯤ ꯂꯦꯝꯕꯗꯣ ꯀꯣꯟꯅꯊꯪꯗ ꯒ꯭ꯌꯥꯟ ꯇꯞꯅ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯂꯦꯝꯕ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯣ ꯉꯥꯡꯁꯪ ꯉꯥꯡꯅ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯂꯧꯁꯟꯐꯝ ꯈꯪꯗꯕ ꯃꯔꯣꯜ ꯀꯌꯥ ꯑꯃꯁꯨ ꯉꯥꯡꯂꯤ꯫ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯋꯥꯍꯩ ꯀꯌꯥ ꯑꯗꯨꯅ ꯃꯌꯥꯝꯗꯤ ꯄꯥꯈꯠꯅꯔꯤ꯫ ꯂꯦꯝꯕꯩ ꯃꯃꯥꯅ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯃꯥꯏꯕ ꯑꯃ ꯀꯧꯔꯨꯅꯕꯒꯤꯗꯃꯛ ꯍꯥꯏꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯒ ꯅꯍꯥ ꯑꯃꯒ ꯃꯥꯏꯕ ꯑꯗꯣ ꯀꯧꯕ ꯆꯠꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯒ ꯊꯥꯅꯤꯜꯒꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯦꯝꯕ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯣ ꯉꯥꯡꯁꯪ ꯉꯥꯡꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯔꯣꯟ ꯃꯔꯤ ꯈꯪꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯉꯥꯡꯂꯤ꯫ ꯑꯃꯨꯛꯁꯨ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤ꯫
ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯌꯥꯝꯅ ꯊꯨꯅ ꯊꯥꯒꯠꯆꯔꯛꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫